ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯅꯤꯃꯛꯀꯤ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃ ꯑꯃꯨꯛ ꯂꯥꯛꯅꯅꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯕꯁꯤ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯔꯒ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯅꯕ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ UNC ꯃꯥꯏꯀꯩ ꯅꯥꯒꯥꯒꯤ ꯕꯣꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏ 19 ꯐꯥꯈ꯭ꯔꯒ 12 ꯑꯃ ꯊꯥꯗꯣꯔꯛꯑꯒ ꯅꯨꯄꯤꯉꯩꯅ ꯊꯥꯗꯣꯔꯛꯑꯒ ꯅꯨꯄꯥ 6ꯇꯨ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡꯗꯨ ꯐꯥꯔꯒ ꯊꯝꯕ ꯑꯣꯏꯇꯥꯔꯗꯤ ꯊꯥꯗꯣꯛꯑꯁꯤ ꯑꯩꯈꯣꯏ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯊꯥꯗꯣꯛꯅꯕ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯩ ꯃꯔꯝꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯣ 90% 99%ꯁꯦ ꯁꯣꯏꯗꯅ ꯃꯤꯑꯣꯏ 6ꯇꯨ ꯍꯥꯠꯇꯣꯛꯑꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ ꯃꯗꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯤꯡꯅꯕ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯃꯤ ꯐꯥꯈ꯭ꯔꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯐꯥꯎꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯇꯧꯗꯅ ꯂꯩꯊꯣꯛꯎꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯡꯕ ꯃꯇꯝ ꯑꯃ ꯐꯥꯈꯤꯕꯒ ꯈꯨꯗꯛꯇ ꯃꯤꯁꯤꯡꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯦꯌꯔ ꯑꯕꯥꯎꯠꯇꯨ ꯊꯤꯅꯅꯕꯒꯤ ꯑꯆꯧꯕ ꯐꯣꯔꯁ ꯑꯃ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯗꯨꯒꯤ ꯃꯤꯁꯟꯗꯨꯃ ꯆꯪꯉꯒ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯄ ꯃꯤ ꯐꯥꯕꯤꯔꯣ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯤ ꯍꯦꯛꯇ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯒ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯃ ꯀꯅꯥꯗ ꯍꯦꯛ ꯊꯕꯛꯁꯤ ꯇꯧꯕ ꯃꯥꯟꯕ ꯇꯧꯕꯗꯧꯅ ꯍꯦꯛ ꯇꯧ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯐꯥꯔꯤꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯊꯥꯗꯣꯔꯛꯏꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯪꯁꯤꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨꯅ ꯇꯥꯛꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯑꯥꯔꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯀꯩꯗꯧꯅꯕ ꯂꯩꯔꯤꯅꯣ ꯍꯥꯏꯁꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯒ ꯂꯥꯛꯏꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯈꯤꯕꯒ ꯍꯦꯛꯇ ꯄꯥꯎ ꯂꯣꯏ ꯐꯥꯎꯅꯔꯤꯅꯤ ꯂꯣꯏ ꯈꯪꯅꯔꯤꯅꯤ ꯃꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯦꯁꯕꯨꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁꯁꯤꯡꯗ ꯁꯤ ꯃꯦꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝꯗ ꯈꯪꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯈꯪꯉꯦꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯎꯗꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯄꯨꯂꯤꯁꯀꯤ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗꯒꯤ ꯅꯛꯅꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯄꯥꯎꯁꯤ ꯂꯧꯔꯀꯥꯟꯗ ꯈꯨꯗꯛꯇ ꯊꯣꯝꯖꯤꯜꯂꯒ ꯃꯗꯨ ꯔꯁ ꯇꯧꯁꯤꯜꯂꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯇꯥꯟꯅꯕꯗ ꯀꯗꯥꯏꯗ ꯃꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝ ꯊꯝꯗꯣꯏꯅꯣ ꯁꯤꯅꯤ ꯇꯧꯗꯕꯅꯤ ꯁꯤꯅꯤ ꯇꯧꯔꯣꯏꯒꯦ ꯌꯥꯎꯅ ꯇꯧꯗꯕꯒꯤ ꯁꯨꯝꯕ ꯍꯦꯕꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯗ ꯑꯗꯨꯝ ꯂꯩꯕꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯁꯦ ꯑꯃꯠꯇ ꯇꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯤ ꯇꯣꯇꯦꯜꯂꯤ ꯃꯁꯤ ꯀꯣꯂꯥꯞꯁ ꯑꯣꯏꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯁ꯭ꯇꯦꯠꯁꯤꯗ ꯍꯥꯏꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯍꯥꯏꯖꯕꯈꯛ ꯅꯠꯇꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯎꯕ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ ꯃꯁꯤ ꯁ꯭ꯇꯦꯠꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯅ ꯂꯩꯔꯛꯄꯁꯦ ꯃꯁꯤꯅ ꯇꯥꯛꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯗ ꯂꯩꯉꯥꯛꯁꯤꯅ ꯒꯣꯔꯃꯦꯟꯁꯤꯅ ꯃꯈꯣꯏꯗ ꯃꯊꯧ ꯁꯤꯟꯅꯗ꯭ꯔꯦ ꯊꯕꯛ ꯇꯧꯍꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯇꯦꯟꯁꯤꯜꯂꯛꯄꯗ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯁꯤ ꯐꯥꯔꯒ ꯍꯥꯠꯄ ꯑꯁꯨꯛ ꯆꯥꯎꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯕ ꯌꯥꯝ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯈꯜꯒꯤ ꯍꯦꯅꯁ ꯀ꯭ꯔꯥꯏꯝ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯁꯤ ꯋꯥꯈꯜ ꯐꯥꯗꯔꯒ ꯂꯩꯕꯤꯌꯨ ꯆꯔꯆꯀꯤ ꯂꯤꯗꯔ ꯎꯅꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯎꯅꯅꯕꯒꯤ ꯊꯕꯛꯂꯣꯝꯗ ꯑꯗꯣꯝꯗ ꯁꯨꯝ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟꯈꯤꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯂꯩꯔꯦ ꯃꯁꯤ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯩꯅꯈ꯭ꯔꯕꯅꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯍꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯈꯨꯗꯛꯇ ꯃꯗꯨꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯨ ꯇꯧꯔꯀꯥꯟꯗ ꯄꯥꯛ ꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯔꯒ ꯀꯣꯔꯗꯣꯔ ꯇꯧꯔꯒ ꯃꯥꯒꯤ ꯃꯐꯝꯗ ꯀꯣꯏꯁꯤꯜꯂꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯅꯣꯏꯗ
ꯃꯤꯁꯤꯡꯗꯨ ꯊꯥꯗꯣꯔꯛꯎ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯃꯊꯛꯇ ꯑꯗꯨ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯌꯥꯝ ꯑꯊꯨꯕꯗ ꯍꯦꯛꯇ ꯈꯨꯗꯛꯇ stringent action ꯑꯃ ꯂꯧꯕꯒꯤ ꯊꯕꯛꯁꯦ ꯁꯨꯡꯎ ꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯎꯗꯕꯗꯨꯅ ꯉꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯤ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯣꯔ ꯐꯤꯜ ꯑꯣꯏꯔꯛꯇꯕ ꯑꯗꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟ ꯂꯩꯕꯤꯔꯅꯨ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧ ꯁ꯭ꯇꯦꯠꯀꯤ ꯃꯊꯧꯁꯦ ꯀꯩꯝꯇ ꯇꯧꯗꯗꯅ ꯂꯩꯔꯛꯏꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯩꯈꯣꯏꯒꯤ MLA 60ꯁꯤꯅ ꯂꯩꯔꯤꯕꯁꯤ ꯀꯩ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯆꯧꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯦ ꯅꯥꯒꯥꯒꯤ MLA ꯑꯃ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ CM ꯑꯅꯤꯒ ꯇꯧꯔꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯤ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯤ ꯅꯦꯔꯦꯇꯤꯚꯁꯇꯨꯗ ꯑꯩꯈꯣꯏꯁꯦ ꯂꯩꯔꯒ ꯑꯁꯣꯝꯗ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯜꯍꯧꯒꯗꯕ ꯊꯋꯥꯏ ꯀꯜꯍꯧꯒꯗꯕꯗꯨꯒꯤ ꯊꯕꯛꯁꯤꯡꯗꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇ꯭ꯔꯦꯕ ꯂꯩꯔꯤꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯏꯟ ꯗꯤꯁ ꯀꯦꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯍꯟꯖꯟ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯄꯨꯂꯤꯁꯀꯤ ꯐꯦꯂꯔꯁꯦ ꯑꯗꯨꯝ ꯑꯣꯏꯍꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯀꯩꯒꯨꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯆꯥ ꯑꯃ ꯏꯆꯝ ꯆꯝꯅ ꯄꯤꯁ ꯔꯦꯂꯤꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗꯅ ꯇꯤꯌꯥꯔ ꯒꯥꯁ ꯀꯥꯞꯁꯟꯗꯅ ꯁ꯭ꯃꯣꯛ ꯕꯣꯝ ꯅꯝꯁꯤꯟꯗꯅ ꯃꯣꯛ ꯕꯣꯝ ꯀꯥꯞꯁꯟꯗꯅ ꯑꯗꯨꯛ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯗꯨꯒ ꯂꯥꯏꯐ ꯔꯥꯎꯟꯐꯥꯎ ꯀꯥꯞꯇꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯃ ꯄꯤꯈꯝꯅꯍꯜꯂꯦ ꯑꯗ ꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯕꯣꯠ ꯁꯥꯏꯠ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯀꯨꯀꯤ ꯑꯣꯏꯁꯅꯨ ꯅꯥꯒꯥ ꯑꯣꯏꯁꯅꯨ ꯂꯩꯔꯤꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯔꯒ ꯃꯤꯆꯝꯁꯤꯡꯗꯤ ꯁꯣꯟꯗꯕ ꯑꯗꯨꯒ ꯃꯤꯆꯝꯁꯤꯡꯁꯤꯗ ꯈꯨꯠ ꯊꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯍꯥꯠꯅꯕꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯆꯝꯁꯤꯡ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯇꯦꯔꯣꯔꯥꯏꯖ ꯇꯧꯕ ꯃꯤꯆꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯉꯒ ꯂꯩꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯤꯒꯗꯧꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯅꯤꯡꯉꯤ ꯑꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯦ ꯃꯊꯧ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯉꯝꯅꯅꯕ ꯊꯦꯡꯅꯖꯔꯣ ꯍꯥꯏꯕꯒꯤ ꯂꯥꯎꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯋꯥꯏꯗꯣ ꯌꯧꯔꯕ꯭ꯔꯥ ꯃꯗꯨ ꯐꯥꯎꯕ ꯊꯦꯡꯃꯜꯂꯕ꯭ꯔꯥꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯁ꯭ꯇꯦꯠꯀꯤ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯅꯣꯠ ꯂꯦꯁ ꯗꯦꯟ 40,000 ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ 50,000ꯕꯨ ꯍꯥꯏꯔꯤꯕꯅꯤ IRBꯒꯤ ꯕꯇꯥꯂꯤꯌꯟ 12 ꯐꯥꯎ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯒꯤ BDF ꯈꯛꯇꯗ 11,000 ꯂꯩꯔꯤꯕꯅꯤ 11,000 +ꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ BDF ꯃꯁꯤꯡꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ 5,000 ꯃꯨꯛ ꯂꯩꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩꯗꯧꯔꯒ ꯂꯩꯔꯤꯒꯦ ꯁꯤꯅꯦ ꯑꯩꯈꯣꯏꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔ ꯐꯥꯎꯕ ꯐꯖꯅ ꯇꯧꯕ ꯌꯥꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯌꯥꯝ ꯇꯧꯕ ꯌꯥꯕ ꯐꯖꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯏꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯑꯥꯔꯃꯤꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯊꯕꯛ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯂꯥꯏ ꯈꯨꯔꯝꯃꯒ ꯂꯥꯏ ꯅꯤꯡꯕꯤꯌꯨ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯁꯤ ꯑꯗꯨ ꯑꯗꯥꯅ ꯉꯥꯡꯉꯒ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯩꯁꯦ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩꯗꯧ ꯂꯩꯔꯦ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯗꯣꯏꯅꯣ ꯗꯦꯟ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯔꯃꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯌꯥꯕꯁꯤꯡꯁꯦ ꯑꯃꯠꯇ ꯇꯧꯕꯤꯈꯤꯗ꯭ꯔꯦ ꯃꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯗꯨ ꯊꯣꯛꯍꯜꯂꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯂꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛꯇꯣ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇꯁꯨ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯒꯤ ꯑꯗꯨꯒ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ ꯀꯣ ꯑꯗꯨꯒ ꯂꯝ ꯅꯤꯕꯗꯒꯤ ꯈꯨꯟꯗꯥꯈꯤꯕꯁꯤꯡꯅ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯊꯣꯡꯅꯤ ꯈꯨꯂꯥꯛꯄ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯩꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯒꯤ ꯑꯗꯨꯒꯨꯝꯕ ꯚꯣꯂꯟꯇꯤꯌꯔꯁ ꯀꯥꯡꯕꯨꯅ ꯃꯈꯣꯏ ꯀꯨꯀꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯗ꯭ꯔꯣꯟ ꯄꯥꯏꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯀꯥꯞꯊꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯨꯀꯤ ꯖꯤꯑꯣꯒꯤ ꯏꯌꯔ ꯁ꯭ꯄꯦꯁꯇ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯂꯒꯗꯤ ꯀꯥꯞꯊꯒꯅꯤ ꯍꯥꯏꯅ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯎꯈ꯭ꯔꯨꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯏꯁꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯍꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯅ ꯐꯣꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯪꯖꯐꯝ ꯂꯥꯛꯈꯤꯕ ꯂꯝ ꯄꯤꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕ ꯑꯗꯨꯒ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯑꯩꯈꯣꯏ ꯃꯄꯨ ꯆꯥꯏ ꯍꯥꯏꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯛꯏ ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯀꯣꯔꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯃꯊꯛꯇ ꯄꯥꯏꯕ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁꯇꯤꯀꯣ ꯃꯣꯏ ꯍꯥꯏꯁꯦ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯌꯥꯎꯅ
any kinds of ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥꯊꯔꯅꯤ ꯁꯤꯗ ꯀꯩꯝ ꯇꯧꯗꯦ ꯒꯣꯔꯃꯦꯟꯅ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯩ ꯃꯣꯏ ꯒꯣꯔꯃꯦꯟꯅ ꯍꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯍꯜꯂꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯧꯅ ꯀꯩꯝꯇ ꯑꯦꯛꯁꯟ ꯂꯧꯗꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯦꯟꯁ ꯂꯩꯔꯤꯕ ꯇꯦꯟꯁ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯦꯗꯖꯁꯟ ꯚꯤꯂꯦꯖ ꯕꯤꯇ꯭ꯋꯤꯟ ꯀꯨꯀꯤ ꯑꯦꯟ ꯅꯥꯒꯥ ꯑꯦꯟ ꯀꯨꯀꯤ ꯑꯦꯟ ꯃꯩꯇꯩꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕ ꯕꯣꯔꯗꯔꯁꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯐꯖꯅ ꯌꯥꯊꯣꯛꯑꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯞ ꯆꯥꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯊꯝꯕ ꯃꯇꯝꯗ ꯃꯁꯤ ꯀꯩꯁꯨ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯊꯕꯛꯇꯨꯃ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯥꯞꯊꯒꯅꯤꯒ ꯍꯥꯏꯕꯁꯤ ꯌꯥꯝ ꯄꯋꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯩꯅꯣꯒꯨꯝꯕ ꯃꯤꯁꯥꯏꯜꯒꯨꯝꯕ ꯑꯗꯒꯤ ꯒꯟꯁꯤꯞꯀꯨꯝꯕ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯉꯥꯡꯉꯛꯏꯁꯦ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ NIA ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃꯅ ꯃꯁꯤꯗ ꯀꯔꯤꯒꯤ ꯑꯦꯛꯁꯟ ꯂꯧꯗꯕꯅꯣ ꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯃꯣꯏ ꯂꯩꯐꯝ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ ꯈꯣꯠꯆꯒꯦꯒ ꯍꯥꯏꯔ ꯆꯪꯁꯤꯜꯂꯀꯥꯟꯗ ꯂꯩꯁꯜꯂꯀꯥꯟꯗ ꯃꯣꯏꯅ ꯃꯁꯤꯗꯤ ꯃꯄꯨ ꯑꯣꯏꯁꯜꯂꯀꯥꯟꯗ ꯃꯤ ꯌꯥꯝꯈꯠꯂꯀꯥꯟꯗ ꯃꯣꯏꯗꯤ ꯃꯄꯥꯟꯗꯒꯤ ꯐꯣꯔꯦꯟ ꯏꯟꯐ꯭ꯂꯛꯁ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯒ ꯌꯥꯝꯃꯜꯂꯒ ꯈꯨꯟꯁꯦ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯣꯏꯁꯜꯂꯒ ꯃꯊꯪ ꯆꯤꯡꯒꯤ ꯂꯝꯗꯨꯁꯨ ꯑꯆꯧꯕ ꯁꯤ ꯑꯟꯔꯤꯀꯣꯛꯅꯥꯏꯖ ꯚꯤꯂꯦꯖ 998 ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯟꯔꯤꯀꯣꯛꯅꯥꯏꯖ ꯚꯤꯂꯦꯖ ꯃꯌꯥꯝꯁꯤ ꯂꯩꯅ ꯒꯣꯔꯃꯦꯟꯁꯤꯅ ꯌꯥꯝ ꯁꯥꯡꯉꯕ ꯃꯇꯝ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗꯒꯤꯅ BJP ꯐꯥꯎ ꯃꯊꯪꯁꯤꯗ ꯃꯊꯪ ꯄꯥꯜꯂꯛꯄ ꯃꯇꯝꯁꯤꯗ ꯀꯩꯝꯇ ꯌꯦꯡꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕꯅꯤ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯅꯤ ꯑꯃꯨꯛꯀ ꯒꯣꯔꯃꯦꯟ ꯄꯥꯏꯒꯗꯧꯅꯤ BJP ꯐꯠꯇ꯭ꯔꯦ ꯀꯪꯒ꯭ꯔꯦꯁ ꯑꯩꯈꯣꯏꯅ ꯄꯥꯏꯒꯗꯧꯅꯤ ꯀꯪꯒ꯭ꯔꯦꯁ ꯐꯠꯇ꯭ꯔꯦ BJP ꯑꯩꯈꯣꯏꯅ ꯄꯥꯏꯗꯧꯅꯤ ꯑꯋꯣꯛ ꯑꯊꯨꯝ ꯁꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯈꯛꯀꯤ ꯄꯥꯔꯇꯤ ꯑꯅꯤꯁꯤ ꯈꯛꯀꯤ ꯂꯝꯗꯧꯅꯒ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯁꯦ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯏꯁꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯅꯕ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯟꯁꯦ ꯑꯁꯤ ꯋꯥꯈꯜ ꯈꯜꯂꯛꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯗ ꯄꯣꯖꯤꯁꯟ ꯑꯣꯐ ꯏꯟꯁꯦꯅꯤꯇꯤ ꯑꯉꯥꯎꯕꯒꯤ ꯀꯣꯛ ꯑꯃ ꯑꯩꯈꯣꯏꯁꯤ ꯄꯥꯜꯂꯕꯗꯧꯅ ꯑꯩꯈꯣꯏꯁꯤ ꯇꯧꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯗ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡꯗꯨꯅ ꯃꯥꯏ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯨꯗ MLAꯁꯤꯡꯗꯨꯗ ꯁꯤ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯍꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯒ ꯍꯥꯏꯕꯁꯤ ꯋꯥꯐꯝ ꯑꯝꯇ ꯊꯝꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯇꯤꯟꯅꯖꯕ ꯈꯣꯠꯄ ꯃꯤ ꯋꯥꯀꯔꯁꯤꯡ ꯌꯥꯎꯔ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ MLA ꯁꯣꯛꯄ ꯌꯥꯔꯣꯏꯒ ꯍꯥꯏꯕꯒꯤ ꯀꯟꯕꯒꯤ ꯃꯈꯣꯏꯗ ꯌꯥꯝꯅ MLAꯁꯤꯡꯁꯤ ꯌꯥꯝ ꯐꯔꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯣꯇꯤꯞ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯌꯦꯕ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯗꯨꯅ ꯂꯥꯛꯁꯜꯂꯒ ꯌꯨꯝꯗ ꯌꯨꯝꯅꯥꯡꯕꯅ ꯀꯩꯅꯥꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯇꯥꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒ ꯍꯥꯏꯕ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯥꯒꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯃꯄꯨ ꯆꯥꯊꯣꯔꯛꯏꯒ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯣꯛꯏꯁꯤ ꯀꯩꯔꯥ ꯍꯧꯗꯣꯡꯂ ꯍꯨꯏꯔꯥ ꯍꯥꯏꯕ ꯄꯦꯠ ꯑꯦꯅꯤꯃꯦꯜ ꯅꯠꯇ꯭ꯔꯒ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄꯒꯤ ꯃꯇꯝꯗꯨ ꯌꯥꯝ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯗꯨ ꯋꯥꯈꯜ ꯁꯨꯛꯈꯟ ꯈꯟꯗꯅ ꯑꯩꯈꯣꯏꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯂꯩꯔꯛꯈꯤꯕꯁꯤꯅ ꯌꯨꯅꯤꯐꯣꯔꯝ ꯂꯦꯟ ꯂꯣ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕ MLAꯁꯤꯡ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯄꯨꯠꯑꯞ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏ MLR Act 1960ꯁꯦ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯇ ꯉꯁꯤꯕꯨ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯨ ꯂꯩꯔꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯣ ꯑꯃꯠꯇ ꯁꯦꯝꯗꯅ ꯍꯧꯖꯤꯛ ꯂꯣ ꯑꯃ ꯄꯥꯁ ꯇꯧꯊꯣꯛꯑꯒ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯕ ꯂꯣꯗꯨ ꯈꯨꯗꯛꯇ ꯕꯤꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯑꯣꯏꯅ ꯄꯥꯁ ꯇꯧꯔꯒ ꯊꯥ 6 ꯁꯦꯝꯃꯒ ꯃꯗꯨ ꯇꯛꯈꯥꯏꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯃꯗꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯔꯥ ꯇꯧꯅꯤꯡꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗꯤ ꯑꯈꯪꯕ ꯃꯤꯗ ꯍꯪ ꯇꯥꯔꯦ ꯍꯟꯖꯟꯅ ꯍꯥꯏꯔꯕ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯃꯊꯧ ꯇꯧꯗ꯭ꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯧꯗ꯭ꯔꯕ MLAꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯁꯦ MLA ꯑꯣꯏꯅ ꯂꯩꯍꯟꯕꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯈꯜ ꯈꯟꯕ ꯊꯣꯛꯑꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯩ